Halo. Nahmaduhu wa nusalli ala rasulihil karim amma ba'd. Ikai kumnabada matik jaraba aibu takpi tambiriba ustazing amadi nusizaraba maruk mapang amadi ahal naman khaipum namaki mafamda ngasi aina jalsa asiga mari lenana yengjarapa mawjudi kayamat amadi maidani hasar haiba asigi matangdani kayamat ki numitta macin manawsing mama mapasing amadi Miyoi khudingmak masa-masagi khalaga sienaraglagani matam masida miyoi kaya marum amadi mahak-mahakna tauhiba amal iman adugi mangalna pungan ngalaga tholakani makhoi sing adu haryamna haraugani haraubagi mami maithongna tagani miyoi kaya marum amadi kufurgi amamba marakta awaba kaligumna ugani Nungsizaraba ichilinausing maram aduna aikhoi kayamat ki numit asibu kiraga afaba amal ibadat taunaba honasi afaba ibadat amal tauhiba mi singidi akai bo oiroi amasung phattaba amal ibadat tauhiba mi singidi yamna wana thokani kayamat ki numit asida mama macha machin manau amata masak khangnaraglaroi kayamat numit asi yamna tamthiraba aki tuzungba numit haibaduni ngasi dunia tadi maca adubu awaba tare amadi maca adubu nare haiba matamda mama mapa oi basina tumba hippa chaba pum nama kathol laga maca adu kita makhan laga lairi adubu kayama ki numit asida maisa yamna tamthiraba maisa asi khang dingai matamda mama maca macin manawa mata khang narak laroi Allah ki rasul sallallahu alaihi wasallam na hadis amata haido pirami Hayeng kayamat kinumitta Allah na wahang mga hanggani wahang adu hangri hoba Allah ginatagi khonggam ama hoba lapok tu nacat pangamloy wahang sing adu panjarangge ahan ba wahang da mahaki punsigi matang da hangbiragani nahaki punsi karaba mafamda loy rakhibage ani suba wahang da mahaki jawani gi matang da halakani nahaki pakhang laisagi matang da karaba punsi marial da lelakhibage ahum suba wahanda malagi matangda hangbirakani nahana tariba maladu karamba maona talakpage halal oiba maona talakpra natraga haram oiba maona talakpra mari suba wahanda taliba maladu karamba mafamda kharcha torapage manga suba wahanda nahana khangliba ilma aduda amal kayam torapage wahang sing asigi pakhum chapchana phangri phoba mahak Allah ginatagi khongga umu phoba lengthok tu nasat pangamloi maram aduna aikhoina asimba amal ibadat taunaba honasi matang asida telakna wari macha amatang thamjage madudi Hazrat Jabir radhiyallahu anhu na haido pirambani Allah ki rasul sallallahu alaihi wasallam na noma mayumdagi mapan tholaklaga hairammi aigi maruk Hazrat Jibril na hauji lalaga hairammi hauhraba umat singi manungda Allah ki banda ama mahaki macin mana mayum makai sagai na taipum naman thadok laga yamna pansa orba samandar ama ki manungda laiba jingumba awang ba mafam amada mahak ibadat tauraga lairammi mafam asida chana thanaba karigumba poramata lairamde samandar asi yamna pat chorammi yelu ba maikai khuding isingi pat toirammi mafam asida cheliba ising asisu thonghi chelaba yamna yakpa ising orammi aduna Allah gi hukum da Allah gi fazal dagi thauzal dagi mafam asida Allah na ka khoi pambi ama hawallammi amasung ifut khuza mangagi ifut ki changda ising hawallammi mafam asida mahakut pungkon mari ibadata tauduna lerammi mahak ka khoi amadi ising asi thakla jaraga mapun silian khirammi mahak asumna sahi changa ibadat taure sahi changa gi matungda mahak ki mot orammi
minute ama nangonda leire makha chathau Mahana muat orang dai mata masjid Allah na mawang asuna doa tau pirame. Ya Allah ai haku sazage halata muat orang biyo. Mahakit doa sibo Allah na thausal bikhiduna. Kubul tau bikhiduna. Mahak po sazage halata muat orang bikhi. Mahana muat oraba matunda Allah na jannat da changna bahara pa matanda mahakit hamoy da asumna khalakani. Rabbi wal amali ay mo Allah na ay gi chahi janga ge amal ku yeng laga sanat sanhan birabani mata maduda Allah na maha ki niyamat khangan na bagi damagda farista singda hukum tarakani mata maduda maha Allah na pi hiba niyamat sing adugi badala larapa matanda maha ki chahi janga ge ibadat aduna chingban konararoy aduna aikoina khangiba khara khazik aduda Allah khaki khallaga amadi yama tamthiraba qayamat ki numit ki khallaga ibadat tawna bahona se amin ai mata soida lo sinjarage Allah na koi khuding mako yamna tamthiraba qayamat ki numit asnagi kanbibo oisano amasung Allah ge aras ki urum masida laiba ngambagi pangalpi nabi boisano amin wa akhiru da'wana alhamdulillahi rabbil alamin Masya Allah.